ꯅꯪꯁꯦ ꯀꯅꯥꯅꯣ? ꯑꯩꯒꯤꯗꯃꯛ ꯅꯪ ꯌꯥꯝ ꯋꯥꯔꯦꯀꯣ? ꯗꯥ ꯑꯩꯗꯣ ꯐꯤ ꯈꯔ ꯇꯤꯡꯁꯜꯂꯝꯃꯦ ꯑꯝꯇ ꯁꯨꯔꯨꯈꯤꯒꯦ. ꯃꯪꯂꯥꯟꯒꯤ ꯄꯥꯛꯇꯨꯗ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯔꯤꯂꯤꯁ ꯇꯧꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ 100 ꯗꯦꯖ ꯆꯨꯞꯅ ꯍꯥꯎꯁꯐꯨꯜ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯀꯥꯞꯇꯨꯅ ꯂꯥꯛꯂꯤ. ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯃꯥꯂꯦꯝꯁꯤꯗ ꯃꯃꯥ ꯃꯆꯥꯗꯨ ꯅꯠꯇꯅ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ. ꯈꯪꯉꯕ? ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪꯉꯣ. ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯀꯦ ꯈꯟꯒꯅꯣ. ꯅꯄꯨꯟꯁꯤꯗꯣ ꯊꯨꯞꯆꯟꯒꯅꯤ. 2022ꯒꯤ ꯃꯣꯁ ꯄꯣꯄꯨꯂꯔ ꯑꯣꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯕꯨ ꯂꯥꯛꯂꯤꯕ ꯗꯤꯋꯥꯂꯤ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 10,000ꯗ ꯑꯣꯐꯔ ꯊꯝꯖꯔꯤ. ꯐꯤꯂꯝ ꯑꯁꯤꯕꯨ ꯆꯦꯔꯤꯇꯤ ꯂꯧꯕꯤꯅꯤꯕ ꯀ꯭ꯂꯕꯁꯤꯡ, ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ, ꯏꯟꯗꯤꯕꯤꯖꯨꯑꯦꯜꯁꯤꯡꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯕꯒꯤꯗꯃꯛ ꯃꯥꯂꯪ ꯀꯩꯊꯦꯜꯗ ꯀꯣꯜ ꯇꯧꯕꯤꯌꯨ. ꯀꯟꯇꯦꯛ ꯅꯝꯕꯔꯅ 9233105001. ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯃꯅ ꯑꯣꯛꯇꯣꯕꯔꯒꯤ ꯗꯦꯠ 15ꯗꯒꯤ ꯅꯣꯕꯦꯝꯕꯔꯒꯤ ꯗꯦꯠ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯦꯔꯤꯇꯤ ꯂꯧꯕꯤꯔꯤꯕ ꯃꯤꯑꯣꯏ 50 ꯍꯦꯛ ꯁꯨꯕꯒ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯃ ꯇꯧꯖꯗꯨꯅ ꯁꯅꯥ-ꯁꯟ ꯑꯃꯒꯤ ꯄ꯭ꯔꯥꯏꯖꯁꯨ ꯊꯝꯖꯔꯤ. 누구야? 잠깐만! 아이고 나 속도 이렇게 이거 혹시 뛰는 벨라브라죠? 뭐시? 나는 아그바는 강부야 봐 미르샤. 에이. 이사지가 이거 대본 만나 놓고 들어. ꯊꯤꯟꯊꯕ ꯇꯧꯗ ꯐꯤꯂꯝ ꯑꯣꯐꯔꯁꯨ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯁꯅꯥ-ꯁꯟ ꯑꯃꯒꯤ ꯃꯄꯨꯁꯨ ꯑꯣꯏꯕꯤꯌꯨ.